Good evening to all. Ngasi tang kunipan November gi 2021 Sikhong Bazar da Patriotic Writer Forum na sinjalang juduna book release ceremony ingel gi thanin written by Puyam Asau Khumancha na kidamakta chala sida dangjan biriba chief guest president guest of special guest tuga book reviver khuding mapu ikai krumbo uchari loin na stage da election biriba khagi pabung sing haigi marup abas mingoina panjadra swatei mangda lengjan biriba mai bel ahalaman satra satri khuding mapu su kai krumbo uchari mayamna lariki maram dasu hairam adagi Patriotic Writer Forum dasu mai maki hairam ai oja chaugi maram da sentence ahumari tang hairaga matam si leitramini adum loisalage oja chau si aikhodi oja chau hairaga khangnare ayamba sikhong do poga su oja chau thawal moijing khekman kaibung laisang them lungai hairiba khul manga taruk chida oja chau hairaga di khangduba mi aba pho leitre hoji 2013 dagi ngasi fau sahi nipan mapan si aiga school da hojik bhp oina even boarding gi wardel oina mahak si school gi vice principal oina laiminari aiga da matam sang na sahi nipan mapan laiminara abni ne ayamba yum da so 100 mahak si mahak ko hairiba khul ahum mari sida garjalam sung chata khuding na khangdaba ama ho leite ngasi mo ojagi larik si release to gani haiba sida chatra mayam ma ojai khoi si chatke hai ho he ado chatpagi tanja ma phangdaba na chatra sing du di yaudre aikhoi hana sigi function ji tawdringai da ada school doina function ji tawsena su khannaramni adu khudong chadaba kaya leibadagi aikhoi mafam sida pangthokibani oja chau yamna mahanga tawriba thabak tuda willingly ai mai paktaba yate haina khanba oja amani aigi damaktadi aigi hek pokminnaba ichinninau aigi imung amatada laiminaba aduga chap manana ngasi chahi 3-4 si laiminari ibani yamna sangna tungdasu laiminaki ginena aigi thajaba leijai school sigi awa nungai development saruk khuding makta mahak si yaraga lakminarabani ngasi aina school si oja achau hek leitaba matamda school thadoga ai chatti mahak si school da leibana maram moiraga ai any mafam da chatpa matam da aingonda awaba karim phu leite oja chau lehoragadi do haina ngai atopa kaisu thoidok ko leite aina sikhongi mising amasung hairok kendra gi mising da haining ibadi ai khaktagi natte ngasi yamna chakthok tin ngai gi oiriba numit am oiribi hairok kendra da leiriba mipung khuding makki ngasi yamna achauba chakthok tin ngai gi oiba puyam achaugumba writer ma manipur gi ngasi larik ama phong base laibak phabani hayeng dagi di ingel gi thanil haibasi mipung khudiki machinda haigani haina khanjai sikhong bazar hairok khaktanate manipur punbada hairiba larik si yamna phajai pabada yamna nungai haibase mipung khudang na manipur gi mipung khudang na makhoi gi machindagi haigani haibasi aigi thajabani adu tanate oja chaugi su laibak phaba ngasi writer singi sport person singi laumi singi lambi langphangi leita lairagi lairaba singi ana yeki loinamak hairok kendragi damakta ai leiri hairok kendragi awaba khudingmaki nungaiba khudingmaki ai leiriana mayamna hairok ki okel hairaga khangnei ai khoidi tenna hairok ki okel na maming chatna hanna tagi leirabani masi su miyamna hairok ki miyam khudingmakna awaba khudingmakta
थौरम खुदिंगमक्ता हिरम खुदिंगमक्ता सरुक यारीबसे मियामन नुंसीफिफम थोई लास्ट ओइना मसित नत्ते मतुंगसु ओजा अचौगी लारिक कया फज फजबा मणिपुर की ममिंग चटलबा राइटर सिंगी मनुंगदा इबं amsunu hairaga ai masira mayam degi bidai logje